India da COVID-19 ki third wave Laklabara Haibagi Chingnaba Leire. Nongmada miyoi lak amaga lising taratret ka chama COVID-19 thengnare. Miyoi sahumga anina laishit asina hadkhre. India da COVID-19 ki third wave Laklabara Haibagi Chingnaba Leire. Ngasi numit jungba mamang anganba matam phawbada haibadi haukiba pungkun marigi manungda nauna COVID-19 ki layong loinaraba anaba lak amaga lising taratret ka chama thengnaduna Haukiba Jun Thadagi, Hausik Pawada COVID Layong, Loina Bana Bamasing Quaidagi Yamna Tengnaba, Numit Oide, Loinana, WHO na Omicron variant na Malem Pumbadami Hadli Haina, Section Wasu Pongdokre. Ngasi Union Health Ministry ge data ge matungin na, India da laishit asina nabadagi Henjela Bamasing, Lak Humgalising Humbudraga Matoy, Sahumgo Humpumdoi, Kana Laika Nari Haina, Haukiba Pungkun Marida, laishit asina nabadagi, Laika Narakba Anabat Sahumga Ane, Laika Navangam Sikre Haide. Amarom da Yamna Longagan ba Anova COVID variant Omicron Layong Loinaba Anaba Masing Lising Ahunga Taret Yaure Haina Ministry gi data da Haide. Omicron Laishit Asi Hauzigna India gi State Kulhum Doida Mayok Nabada Maharashtra da Laishit Asigi Layong Loinaba Anaba Masing Shanipan go Humbudraga Taruk Yaukre Delhi na Chamri go Humpumanga Yauduna Ani Subada Leire COVID-19 Anaba Sahumga ni laikan na bangamdana sikiba si tharaga COVID ka mari laina na India apunbagi oy na sikiba masing lak mari ga lising marfuhumdoy chamaga humbudraga ni pan yaukray Health Ministry na haire COVID-19 na narakpadagi pagalaki ba masing apunba anaba masingge chada marfudra taret dasmik mga taret talaire hawkiba pungkun mari da COVID anaba lising kuntraga chanipan kuntraga taru naba pharakpadagi mayumda halakray Aduga pandemic asi hek haurakpadagi hausik phawbada naba phakiba punba masing crore ahumga lak nifuga humdoi lising humbudraga mathoi chanipan nifuga manga sure nongmada positive oibagi changchada taret dasmik taret mari oiri haina pare laivaksin bathungna chathariba COVID vaccine tika thavada hausik phawbada crore chamaga nifu mapan lak humpuga mari yaure India da COVID anaba tha taret ki manungda lak amagi Mathakta hengat pasi masina ihan han bane mamang sahi June 3 2021 da COVID anaba lak amaga lising taraga mapan chamri ga humpu tamag waikibane ngasi January 3 ta thengnariba anaba masing ase sada chani ga nifu nipan hengat lavane masi tharaga laipaki oina punna COVID anaba masing crore ahumga lak yangkhai ga nithoi yaure maraksida WHO na Omicron variant na malem pumbada mi hatle Maram sina masibu irai laina lauroi davani haikre Sambit patra COVID-19 positive oide Manipur da changlak pasing COVID ki negative report paiga davane rajo Handak pangthok odoriba Manipur State Assembly mikhal ga mari laina na Manipur da laktuna leirakliba BJP ge national spokesperson amasung in charge Manipur Dr. Sambit patra COVID-19 positive oide haina CMO Imphal East dagi phangba pawa man haide Pawa sina hai Sambit patra numit kharani gi mamangda laktuna Hauzik North AOC da leiba Hotel Imphal ge room number 103 da leirakibane ngarang na haldagi hauna mahaki masada nungaitaba haurakpadagi COVID test tawruba matamda positive oire haiba ngasi khanglakpani haide CMO Imphal East na phongdorokpagi matungina de COVID positive oiraba Sambit patra na achouba function kayada saruk yarubana Mahakan naknakiba miyoising COVID test tokthokpa mathau tari haike Amaromda Manipur Lengaki Health Services ki Director Dr. K. Rajo Singhana ngarang thoki bachero laman hai handak India gi state kharada COVID-19 case hengalagli sige section thaurang oina Manipur gi mapandagi changlakpa air passenger road passenger natraga state asida changlakpa miyoising COVID-19 ki RT-PCR test ki negative report sungsoi soidana purakadabane Hairi bachana kanglon asi hayengdagi hauraga chanagadabani haire Lilong usoi pokpi gi thavak Cobra Task Force ahum na pangthokibane Pre-Pak Pro Lilong usoi pokpi da IED pokhai hankibadu Pre-Pak Pro gi fingang lanmi gi Cobra Task Force ahum na pangthokiba thavak ni haina Pre-Pak Pro gi Assistant Publicity Secretary TS Ising Chawbana khuyek pi duna thadorokpa Cherola mana phongdorokle Cherola duna makata na hai thavak asina Pukning sokningai oiba mawong da pirakadaba falsing du khalaga mikup kharada oirabasu khanthana duna
ꯅꯨꯡꯉꯥꯏꯇꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯛꯁꯟꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯤꯕ IOFꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯎꯔꯒ ꯀꯌꯥꯃꯨꯛ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯜꯂꯒ ꯃꯃꯥꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯇꯧꯈꯤꯗ꯭ꯔꯕꯅꯤ꯫ ꯋꯦꯁꯤꯌꯥꯒꯤ ꯃꯤꯑꯣꯏ ꯑꯅꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯪꯈꯤꯕꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯑꯋꯥꯕꯁꯨ ꯄꯣꯛꯇꯕ ꯅꯠꯇꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯅꯥꯀꯜ ꯈꯔꯗ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯕꯨ ꯁꯤꯡꯊꯕꯤꯔꯕꯁꯨ ꯉꯁꯤꯃꯛ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯃꯌꯥꯝꯅꯗꯤ ꯂꯥꯜꯍꯧꯕꯒꯤ ꯋꯥꯊꯣꯛ ꯍꯥꯏꯅꯔꯤꯕ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯃꯔꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯌꯦꯛ ꯁꯦꯡꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯍꯥꯏꯔꯝꯗ꯭ꯔꯤ꯫ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯀꯌꯥ ꯈꯨꯔꯛ ꯀꯨꯡꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯤꯕ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯕꯨ ꯅꯝꯗꯨꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯍꯟꯈꯤꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯅꯥꯊꯩꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯍꯧꯈꯤꯗꯕꯗꯒꯤ ꯍꯥꯊꯨ-ꯍꯥꯊꯨꯕ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯎꯁꯣꯏꯄꯣꯛꯄꯤꯒꯤ ꯑꯦꯛꯁꯟ ꯑꯁꯤꯒꯨꯝꯕ ꯇꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯩꯈꯣꯏꯗ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯑꯦꯛꯁꯟ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯄꯥꯡꯊꯣꯛꯄ ꯄꯥꯝꯗꯦ, ꯑꯗꯨꯕꯨ IOFꯁꯤꯡꯅ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯤꯈꯩꯗꯤ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯅ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯉꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯄꯨꯡ ꯈꯔꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯅꯤꯗ ꯃꯊꯪ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯏꯇꯝ ꯅꯨꯡꯒꯣꯏꯗ IEDꯅꯤ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯝꯂꯦ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯅꯤꯗ ꯃꯊꯪ ꯄꯣꯈꯥꯏꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯑꯌꯨꯛꯇꯁꯨ ꯏꯇꯝ ꯅꯨꯡꯒꯣꯏꯗ IEDꯅꯤ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯝꯂꯦ꯫ IEDꯅꯤ ꯆꯤꯡꯅꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 7:30 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯏꯇꯝ ꯅꯨꯡꯒꯣꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯕꯣꯕꯤꯁꯅ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯒꯦꯠꯇ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯗꯨ ꯐꯪꯕꯗꯒꯤ ꯂꯝꯂꯥꯏ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ IEDꯅꯤ ꯆꯤꯡꯅꯕ ꯄꯣꯠꯁꯛ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯎꯁꯣꯏꯄꯣꯛꯄꯤ ꯁꯪꯒꯣꯝꯁꯪꯒꯤ ꯋꯥꯇꯔ ꯔꯤꯖꯥꯔꯚꯔ ꯃꯅꯥꯛꯇ ꯃꯁꯛ ꯈꯪꯗꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯂꯝꯕ IED ꯑꯃ ꯄꯣꯈꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛꯇ 13 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜ ꯑꯃ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯂꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯈꯣꯡꯍꯥꯝꯄꯥꯠ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯣꯠꯁꯪꯕꯝ ꯖꯤꯂꯥ ꯄꯔꯤꯁꯗꯀꯤ ꯃꯦꯝꯕꯔ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯎꯄꯥꯙ꯭ꯌꯛꯁ ꯑꯦꯜ ꯕꯣꯕꯤꯒꯤ ꯊꯣꯡꯒꯥꯜꯗꯁꯨ ꯁꯛꯇꯤ ꯂꯩꯔꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯈꯤꯕꯅꯤ꯫ ꯂꯣꯀꯦꯁꯣꯔ ꯃꯁꯥꯅ ꯁꯤꯟꯃꯤꯁꯤꯡꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯁꯤꯟꯗꯨꯅ ꯁꯥꯒꯠꯈꯤꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯅꯤ ꯑꯃꯗꯤ ꯀ꯭ꯂꯕ ꯑꯃ ꯉꯁꯤ ꯁꯪꯒꯥꯈ꯭ꯔꯦ꯫ ꯈꯨꯟꯗ꯭ꯔꯥꯛꯄꯝ ACꯒꯤ MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁꯣꯔꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯚꯂꯞꯃꯦꯟꯠ ꯐꯟꯒꯤ ꯄꯨꯈꯥꯎ ꯇꯦꯔꯥꯄꯨꯔ ꯃꯜꯇꯤꯄꯔꯄꯁ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ, ꯄꯨꯈꯥꯎ ꯇꯦꯔꯥꯄꯨꯔ, ꯄꯨꯈꯥꯎ ꯅꯍꯥꯔꯨꯞ ꯃꯜꯇꯤꯄꯔꯄꯁ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ, ꯄꯨꯈꯥꯎ ꯅꯍꯥꯔꯨꯞ ꯄ꯭ꯔꯣꯒ꯭रेसिव ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯟꯗ꯭ꯔꯥꯛꯄꯝ, ꯃꯈꯥ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯕꯤꯜꯗꯤꯡ ꯍꯥꯏꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯣꯒ꯭रेसिव ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯈꯥ ꯂꯩꯀꯥꯏꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝꯗ MLAꯅ ꯍꯥꯏꯈꯤꯕꯗ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯗꯕ ꯃꯐꯝꯁꯤꯡꯗ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯒꯤ ꯀꯥꯟꯅꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯐꯝ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯟꯗꯤꯟꯅꯕꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯅ ꯁꯤꯟꯃꯤꯁꯤꯡꯒ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯁꯤꯟꯗꯨꯅ ꯃꯁꯥꯒꯤ ꯌꯨꯝꯅꯤ ꯈꯟꯅ ꯃꯤꯌꯥꯝꯒꯤ ꯁꯪꯂꯦꯟ ꯑꯃꯁꯨꯡ ꯂꯟꯁꯤꯡ ꯑꯁꯤ ꯁꯥꯖꯔꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄꯥꯎꯃꯤꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯆꯠꯄ ꯃꯇꯝꯗꯁꯨ MLA ꯃꯁꯥꯅ ꯊꯕꯛ ꯁꯨꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯆꯨꯝꯗ꯭ꯔꯤꯡꯅ ꯀꯤꯂꯣꯃꯤꯇꯔ 10 ꯔꯣꯝ ꯂꯝꯕꯤ ꯂꯩꯕ ACꯅꯤ꯫ ꯁꯣꯔꯣꯛꯀꯤ ꯃꯃꯥꯡ ꯃꯅꯤꯡꯗ ꯌꯨꯝ ꯂꯣꯏꯅ ꯇꯥꯕ ꯂꯝꯗꯝ ꯑꯁꯤꯗ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝ ꯂꯩꯇꯦ, ꯂꯝꯕꯤꯒꯤ ꯐꯨꯠꯄꯥꯠ ꯂꯩꯇꯦ꯫ ꯃꯁꯤ ꯃꯍꯥꯛꯅ ꯁꯦꯝꯒꯠꯀꯅꯤ ꯂꯣꯏꯅꯅ ꯃꯩ ꯏꯁꯤꯡ, ꯃꯍꯩ ꯃꯁꯤꯡ ꯑꯃꯁꯨꯡ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯤꯁꯇꯦꯝꯗ ꯐꯒꯠꯅꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯈꯨꯟꯗ꯭ꯔꯥꯛꯄꯝ ACꯗ ꯃꯍꯥꯛ ꯄꯣꯛꯆꯗ꯭ꯔꯕꯁꯨ ꯆꯍꯤ 91 ꯂꯩꯔꯛꯂꯦ꯫ AC ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ AC ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯤꯕ ꯎꯀꯨ, ꯂꯩꯀꯥꯏ, ꯂꯩꯔꯛ, ꯄꯨꯈ꯭ꯔꯤꯒꯤ ꯃꯃꯤꯡ ꯈꯪꯗꯕ ꯂꯩꯇꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ AC ꯑꯁꯤꯒꯤ ꯀꯣꯂꯦꯖ, ꯍꯣꯁꯄꯤꯇꯥꯜ, ꯂꯝꯕꯤ ꯊꯣꯡ ꯄꯨꯝꯅꯃꯛ ꯈꯥꯕꯩ ꯈꯔꯥ ꯁꯥꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯣꯠꯈꯥꯏꯔꯒ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ AC ꯑꯁꯤꯕꯨ ꯂꯨꯠꯄꯥꯠ ꯇꯧꯕ ꯀꯅꯥꯅꯁꯨ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯈꯤ꯫ AC ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕꯤꯅꯅꯕ ꯍꯥꯎꯁꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕ ꯂꯩ, ꯁꯦꯝꯕꯤꯒꯅꯤ ꯍꯥꯏꯔꯒ ꯁꯨꯡꯁꯦꯝ ꯁꯦꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯐꯣꯔꯦꯅꯔꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ
ख्वाइदगी मतिक चाइ हाइबा अमा थागतसी हाइखे। अरोइबदा ताबिरिबा पुम्नमकपु थागतचरी।